टेलीग्राम की मतुंग इना मणिपुरेश्वर महाराज अमदी ब्रिटिश सरकार दगी मने मिबे मगी स्वार्थ सोनबगीदमक मणिपुर इम्फाल चंब याहनबियो हाइना इराबोतना दरखास्त थादुना हाइजकी मने मिबे मगी स्वार्थ सोनबगीदमक सुपनगी नुमित तरेतनेगी मयुम संगबगी परमिशन पिरमे सही मंगागी मतुंगदा बिप्लबी महाकना मयुम उब फंगलक्खिबसी सेप्टेम्बर 1995 इंग नुंगथिल पुंग अमा ताबदने पृथ्वी की अनीसुब लंजाउदा मंगहल्लंबा इम्फाल की मरुओइब मफमसिंग यास्कुलदगी कैसामथोंग परिंग ख्वाइरंबन फाउबा नंबुल तुरेन मपान परिंगदा युम अमत्ता लैरमदबा लेकाई कया मुलंबगी शक्तम उब फंगकी मी कुंगना ताबा लेकाईसिंग लमहांग तुहांग ओइदुना लैरंबा सक्तम अदु अहानबमक्तदा उरुबदा मसादा तुजुंगबा थमोई शोकना नुंगाइतबा फाउकी महाकी मरी मता मरुप मपांगसिंग कनाना कदाइदा लैख्रबगे हाइबगी ई पाउ अमत्ता फंगबा ngamkide चयोल अमतंगे इम्फाल मयुम लमदम चंगबगी हुकुम फंगदुना लाकपने मयुम यौरकले हाइदुनासु चनिंगबा मफम चथोक चसिनगी अथिंगबा लैतबा नते पुमनमक अदुगी खोंगुल लीरुबा ओइथोकते मतौ असुमना नुंगनांगलिंगै मनेम इबे मगी श्राद्ध कर्मसु लोइरबनिना चयोल अमगी मतम सुरदुना सेप्टेम्बर तांग 10 इंगदा कसार सिलचरगीदमक मयुम इम्फाल थादोखरे सोक 1995 इंग चही असिदा असम लेजिस्लेटिव असेंबली की इलेक्शन तौखी इलेक्शन अदुदा इराबोट सिलचर कंस्टिट्युएंसी दा कम्युनिस्ट पार्टी की कैंडिडेट होइना लेपकी कॉन्स्टिट्युएंसी अदुगी वोटर अपुनबा मसिंगी चादा मरिफु तरादी नन मणिपुरी ने विप्लवी महाका लेमिन्नखिबा कांग्रेस की कैंडिडेट ना सुपनतंगी वोट 13,000 हेंदुना काखे इराबोटना वोट 13,000 फंगबदा कांग्रेस की कैंडिडेट ना वोट 13,000 फंखे मतंग असिदा हाइबे याय इराबोटपु नन मणिपुरी सिंगनसु मखोई अमत्ता गायरबा जननेतानी हाइजरी हाइबदा लांदे सोक 1995 इंग सही असिगी अप्रैल 5 दगी 9 फाउबा ऑल इंडिया किसान सभा की 9 सुबा अभिवेशन नोंगपोक बंगा नेत्रकोनादा फमकी इराबोट सेशन अदुगी डेलीगेट ओइकी असम प्रदेश कृषिक सभा की डेलीगेट सिंगी लुचिंगबा अमा ओइने यावकी सेशन अदुदा कसार की मणिपुरी सिंगी मरक्तगी IPTA स्काउट अमा विप्लवी महाकना लुचिंगदुना चली सेशन अदुदा कल्चरल प्रोग्राम की मनुंगदा थांगोल अदु मया थांगु थौना हे लौबा इसै असि सक्तुना इराबोटना मकोक सिंगलगा विप्लवी जगोय अमा मपुंग फाना माई पाकना उतखी विप्लवी जगोयद नत्तना मणिपुरी नॉर्थ संकृतोनगी कोयत अचौब येतुना कोटाल पाइदुना दोहार की जगोय चिंग लेमना मपुंग फाना उतखी पृथ्वी की डेलीगेट कयाना लैतेंगलबा अदुगुंबा सेशन अदुदा मणिपुर जाति अमा लै हाइबसी विप्लवी महाकना फोंगलमे अभिवेशन अदुगी ओपन सेशन दा मैतै लोनना पुंग अमरोम वा nganglमखी महाकना nganगखिबा वारोल पुमनमक तिल्लिबा मयाम अदुना खंगबा लोनदा हंदोखी 9 सुबा किसान अभिवेशन अदुना इराबोटपु सेंट्रल किसान काउंसिल की मेंबर खनखी सोक 1993 इंगदा कसार जिला कृषिक सभा की अभिवेशन सिलचर की कताखल खुंगंगदा फमखी अभिवेशन अदुना इराबोटपु कसार जिला कृषिक सभा की प्रेसिडेंट खनखी महाकी लमजिंग मखादा कृषिक सभाना तेवागा आंदोलन संगसिनखी जमींदार सिंगा लौमी टेनेंट सिंगा लौसाल पोथोक येनबगी आंदोलन ने आंदोलन अदु कंसिलक्पदगी जमींदारी सिंगना ngakpa ngamlaktabadagi पुलिस फोर्स पुथदुना पुलिस सिपाही सिंगना लौफमदा नोंगमै कापदगी नुपी अनि याउना इमा चौ चौबी लालमणि लतिका बाउरी असिना सिंगबा किसान कर्मी कया नोंगमै गुलीना मथवाई मंगहनखी कृषिक सभागी अदुगुंबा अकनबा आंदोलनदगी भारत वर्षगी ओइना जमींदारगा लौमीगा लैनबा मरी टेनेंसी एक्ट भारत की पार्लियामेंट पास तौदुना भारत की स्टेट खुरिंगमक्ता लैंड रेवेन्यू आइन लैखी
Bengali Hindu Samajda masa ningol thajabasi achauba awaba ama oirami. Panna pratha awong awun haibasi nipa mayumna apamba sel natraga posak piu haibadu pidaba yade. Makhoigi chanabida nupabu nupi mayumna mamal piduna leinai haina singnaduna wa loiraba phawbada nipa mayumna piu hairiba pan adu pidrabadi luhongpham yauraklaba bor nipa adu hankiba phawba yawi. Kaina nupi leisabi aduna ikai khibadagi atma ghat tawduna si khiba kongaini. Achen barel gari da chongsenduna siba thauri yanduna siba hu thaktuna siba asigumbasi yamna thoi. Irabotna kasar da leiringai Surma Valley gi kasar selet na singbada mahila atma raksa samiti lingkattuna panna pratha muthatnaba akan balan thengnarame. Anti dowry slogan lokhattuna Bharat ki oina akan bai hau sagatke. Irabotna hudoktuna panna pratha awong awun ain amana pumthing thinggadabani haina Bharat sarkar da akan badabi tawrame. Mahakna leitraba matungda Bharat ki parliament Hindu Marriage Act ain pass tawduna panna pratha pumthing thingki. Surma Valley gi Bengali Hindu nupi singna nasi phawba mahakpu singthanari. Irabot Manipur sanghandabagi athingba hukum February tang 19 1946 ingda loikre. British sarkar na mahakpu Manipur sanghandabagi athingba hukum amuk thoktre. Athingba leitrabanina kasar silchar thadoknaba thorang tawre. Matam leiba khibikta lebak miyam gi thabak nomduna miyamga lironna duna leiminaramba amadi mahakki nungsi jaraba biplavi karmi pumnamaktagi bidai lauraba matungda Irabot Imphal gi damak silchar thadoktuna Mars ki tang ahum 1953 ingda khongsalakle. Mars ki tang mari 1953 ingda Imphal mayumda thunglare. Mahakna thunglabaga amuk pothaba tawdana mahakki punsigi rajniti khongchatta loina jarakpa karmi sing mathang mathang unaba hogalakki. Engine leitabadagi maman yamlaba potna thanna hapa railgari gi daba mayam tali mathakta nongju nungsa khangduna arembada leiramba pumnamak engine laklaba matamda daba mayam adu pareng sana engine da lausillaga chingduna pukhibagum tawpham khangdana kangauna duna leiramba Manipur gi rajniti karmi pumnamak luchingba lakpadagi mamit mamai pangduna mathum marang hogalakle. Mahak mahaki mathauda pukning changsinnarakle. Irabot sahi taruk hena thadok loraba maramdam amadi mahakka naksinnana loinarakpa rajniti karmi pumnamaki khongul lirakpada Sri Laikhuram Khogendrajit Singh orfe ibungo hal Sri Karam Bidur Singh na chingba ahanba maktada unaba phangki. Manipur Praja Mandal Kauba Rajniti Dol ama lingkhatnaba wafam khanaki. Numit aduda lusingba ahumna khanaraba matungda amuk thinthaba tawdana Mars ki tang 1946 ingi nungthil pung ahum tabada Sri Karam Bidur Singh Wangkhai Yonglan Dairakta Rajniti Karmi Pumnamaki meeting ama kaunaba sinki. Hairiba numit aduda Manipur gi maruoiba Rajniti Karmi Singhi meeting ama Irabotna Sabhapati oiduna phamki. Meeting yaukhibasingi manungda Sri Laikhuram Khogendrajit Singh, Sri Laisram Mera Singh, Sri Karam Bidur Singh, Sri Takhil Mayum Amu Selung Singh, Rajkumar Bhuvan Sana Singh, Nupi Dagi Khaidem Pramodini Devi asina Singh batinki. Meeting na maruoiba warep ama lauki madudi British Samrajyabatna Manipur asi maming muthatnabagi khujil thaurangda Purvanchal Pradesh North East Frontier Province semnabagi taksalakhiba adugi mayokta yaningdabagi akanba warep lauki. Atai warol singdi pilang kerosene singba numit khudingi sizinagadaba polam singi mamal hongna marang kaina phanghannanaba Manipur State Sarkar da dabi tauki. Numit adugi meeting na pukjel amatta oina Irabotna President oiraga Manipur Praja Mandal Kauba Rajniti Dol ama lingkhatki. Dol adugi thabak punaba member 12 gi working committee ama semki. Committee aduda Vice President amasung General Secretary mathang sitna Sri Laisram Mera Singh amasung Sri Laikhuram Ibobi Singh ne. Haukiba ani suba nupi lan lamjing nabagidamak
January 3, 1990 semkiba Irabotna President oiba Manipur Praja Sammelini Biplavi Masa leitabadagi thabak amata tawdana phamjinduna leirubadagi President Masa laklabanina Praja Sammelini gi Working Committee meeting ama sahi taruk ki matungda Mars ki tang 13 1993 ingda Shri Karam Bidur Singh Wangkhai Yonglan Directa Irabotna President oiduna Working Committee meeting phamki meeting aduda Irabotna Purbanchal Pradesh North East Frontier Province sembagi mayokta akan warep lauki mataw asumna pothadana tumba chaba thidana akan bathabak paikhalaki Irabotna Manipur sangba yadringai gi mangoinana Biplabi isaina mangjin thaduna Manipur Praja miyamda ithil pirami Srimati Chandrakala Devi da mahak masana iba Biplabi isai sing tambiraga Kalikata da record tauraga Manipur leibaki kasin koya sin batungna Biplabi isaina mipum khudingi nakong yohalame isai sing adugi manungda thangol adu maya thangu thauna he lauba hauro awaba ahingi amamba koktuna amasung leibak khudingda miyamna oiri joy asina singba Biplabi isai sing asina Manipur Praja mipum khudingmakpu yakai rambaga loinana akanba ihau sagalame Imphal manungda Manipur Praja Mandal Manipur Praja Sammelini gi mathang manau naina sagattuna meeting na chingba phamlaba matungda organization sing sitharuraba kaya hingat hannaba amasung anauba lingkhatnaba akanba thabak changselaki organization sing manungda Krisik Sabha Chhatra Federation Mahila Sammelini na singba hingatnaba thorang paikhalaki Irabot ki setna thajaraba miyoi sing Sarvasiri Bijoy Singh Laisram Kanhai Takhelambam Ibotombi Singh Laimajam Bokul Singh Kangabam Parijat Singh Maibam Kongang Singh Tensubam Lampen Singh Maimom Madhumangol Singh Okram Ibomcha Singh asina Singh bani Nupi Lakta Sarva Srimati Ima Jati Devi Sabhanetri Hizam Indurekha Devi Secretary Tongbram Savi Devi Athokpam Jubati Devi Takhelambam Thoibi Devi Khaidem Pramodini Devi M.K. Binodini asina chingba Manipur Mahila Sammelini gi karmi sing Naharol amusung Chhatra gi marakta Sarvasiri Nongmaithem Budhachandra Singh Thokchom Bor Singh Moirangthem Megachandra Singh Lamabam Ibotombi Singh Khetrimayum Iboyaima Singh Ningthaujam Binoy Singh Ngangom Mahendra Singh Thokchom Bira Singh Moirangthem Ibohal Singh asina sing bani Hairiba Singh asina mahak ki front sindok na duna ahing nungthel khaktana tumba chaba thidana thong manana akan bathabak paikhat minarakhi Thank you.